फिवम फत्तबदगी एयर ट्रैफिक कंट्रोल तवा इम्फाल एयरपोर्ट ना फ्लाइट खुदिंगमक कैंसल तौख्रे पैसेंजर कया गुवाहाटी एयरपोर्ट पंदना लेख्रे लमलकी सा उचेक अमदी महौसागी फिवम नाक्सेननबा मिनिस्ट्रीना स्टेट फॉरेस्ट डिपार्टमेंट मथौ ताबा थबकसिंग लखननबा खंगलकले हाइरी आइन यादबा म्यांमार की कैनबो बाइक फगत हौख्रे मणिपुर गाड़ी हुरानबगी थबकता मास्टरमाइंड ओइबा वांटेड लाउथोख्रबा मियोय अमा फारे ILP याउदना लिलोंगदा लेरंबा बिहारदगी मतै मनाव फगतख्रे ILP की सतना कांगलोन की मतुंग इना युम्बुदा मियोय अममंगी लुपा लिसिंग मंगा मंगा फाइन ओइना थियनख्रे लेंगाकना इम्फाल अमदी मसिगी अकोइबेदा लेरिबा मियामदा इसिंग मरांग कायना फंगनबा जिंखै सेंग वाटर रिजर्वरदगी पुरकपा इसिंग इम्फाल तुरेलदा थादबा हौख्रे अमदी थौबाल डिस्ट्रिक्ट के लिलोंग हाउरो हंगाम थाबिदा पुलिसना ऑपरेशन चथदुना ड्रग ललोनबने हाइबा मियोय अहुम WY टेबलेट इसिंग यांखैगा कोनना फागतख्रे खुरुमजरी IS न्यूज़ की मणिपुरी पाव मियंग ताबिरिबा पुमनमकपु तराम नोकजरी COVID-19 दगी ngakthoknanaba khutoin hambiyo hand sanitizer sizinnabiyo mask upiyo fit taruki distance thambiyo yaribama ka vaccine dose na kapthokpiyo section bana pumnamaki yaiphabani hojik mapung oiba paw bizari handak nong manini asida manipur da nong tabadage flight paibagi thabakta chauna apanwe pikre imphal tamna lakadaba masing yamlaba passenger sing pugadaba flight kudingmak manipur ge nong singi phibam phataba maramna air traffic control tower ATC imphal airport na cancel tokibadage guwahati airport ta panduna lekhra hairi हौखिब चही की दिसंबर 18 राज्य सभा के MP निंगथौ लैसेम सना जाबना लोकताक पात मदे कैबुल लमजाव नेशनल पार्क योखतुना थमननाबा पार्लियामेंट पुखतखिबा वफमदुगा मरी लेनना एनवायरनमेंट फॉरेस्ट एंड क्लाइमेट चेंज अमदे लेबर एंड एम्प्लॉयमेंट के यूनियन मिनिस्टर भूपेंद्र यादव ना मरी लेनबा वफम सिंह अइब सेरोल ओइना MP सना जाबदा थारकतुना खंगलकले हाइरी यूनियन मिनिस्टर भूपेंद्र यादव ना थारखिबा चेरोल अदुदा प्रोटेक्टेड एरिया सिंह अमदे वेटलैंड सिंह ngaksenbagi thabak asi state government ki thodangni ministry gi oinadi mathau taba matamda financial amasung technical assistance pibani lamlaki sa uchek amade mahausa gi phibam ngaksenbagi thabak state na tawgadabani hairi serol aduna makhatara aduna hiram asiga mari lenena ministry na state forest department ta mathau taba thabak sing lokhatnana ba khangan bagaloinana athubada chap chaba thabak sing lokhatlakani haibagi thajabelai hairi amaramda Ministry of Environment Forest and Climate Change Wildlife Division na Manipur ge Chief Wildlife Warden da hiram asiga mari lenana thabak lokhatnana ba khangalakre hairi panbayabadi MP Laisemba Sana Jabuna haukiba chahi ki December 18 da Parliament mifamda Loktak Hydro Project amade Ithai Dam ge merit point kaya lairabasu masigi onataina bada demerit point kaya su lairi haibasi nathaiba yararoidaba amani hairaduna Loktak Hydro Project ke kanaba Manipur Nagaland Assam amade Mizoram state na fangli project asina mai megawatt chama supna manga पुथोकपगी मनुंगदा मणिपुर की ओइना मेगावाट 35 खक्तमक सिजिनदुना लाक्ले लेमहौरिबा मेगावाट 8 अदुना युमथंग नरिबा स्टेट सिंगदा योंथोकले लोकताक हाइड्रो प्रोजेक्ट अमदी इथाई डैम की डेमेरेट सिंग अदुदी लौ सिंगु याबा लेहाउ चेनबा लम हेक्टर लिसिंग मरफु हुमदोय चामरी यांखैरोम इसिंग थुमजिनदुना महंगदुना लैरी मसिना अकोइबेदा खुंदारिबा मियामगे सोशियो इकोनॉमिक अमदी कल्चरल लाइफ दा सोहली लोकताक पार असि नोमा नोमा की थंजन लगली कैबुल लमजाव नेशनल पार्क की इकोसिस्टम अमदी एनवायरनमेंट तसु यामना चाउना सोहली हाइरिबा पार्क तसी मालेम की ओइना अमता ngairaba फ्लोटिंग पार्क अमनी लोइनना संगाई की हौरकफमनी तांगलबा सा मखल अमदी मणिपुर की स्टेट एनिमल सु ओइरिबा संगाई असि पार्क असि खक्तदा फंगबनी अदुबा हौजिक्ति संगाई की मसिंग असि चनी यांखैदगे हंथना लैरे अमदी खुदोंग थिनिंगाई ओइबा सा मखल अमा ओइरक्ले
हाइरिबा खुदोंग थिनंगाई ओइरबा फिबम असिगी येंगदुना लेबाक असिगी मरु ओइना संगाई कन्नबगिदमक लोकताक पात अमदि कैबुल लमजाव नेशनल पार्क योखत्तुना थमननबा लौखत्पा याबा थबक थौरांग खुदिंगमक लौखत्पियो हाइना एमपीना हाउस की खुथांगदा इंडिया गवर्नमेंट की पुकनिंग सिंगसिनखिबनी आइन यादव मोंग मणिपुर म्यांमार लोनबा मफम कयाद म्यांमार रोमदगी पुसिलक्पा म्यांमार की कैनबो बाइक सिजिनरीबा असिगी मथक्ता लेंगाकना थबक पाइखटपा हौख्रै लेंगाकना पाइखलक्पा खोंथांगी सरुगमो आइना ngarang चुराचानपुर डिस्ट्रिक्ट पुलिसना कैनबो बाइक कुंतरुक फागटख्रै मरी लेनबा सेसांग अमता यावदबा फागटलबा कैनबो बाइक सिंग अदु हौजेक इम्फाल वेस्ट के लंगथबा लेप्ता लेबा जिंजिन गोडाउन पुरक्तुना थमख्रै नाकलमरमदा कामजोंग डिस्ट्रिक्ट पुलिसना सु ngarang कैनबो बाइक अनि कामजोंग टाउन अमदि कसोम कुलेंदगी फागटख्रै हाइरे लेंगाकना कैनबो बाइक फागटपगी खोंथांग असिदा थागटपा कया फोंदोकनरबसु म्यांमार गा ताइनबा अमखैगी मफमसिंगदा मरु ओइना मोरेदा आइन यादव मोंगदा कैनबो बाइक मनिंग तमना सिजिनरीबा असे मफुंफाना फागटपा ngamgadawribra haiba wahang miyamdagi lakle ngasi Tengnopal district tasu Kenbo bike phagat pahukre loinana Tengnopal district ki Indo Myanmar border town Moreda Myanmar gi bike sing thaubada athing matham khre IS news na phangba pawgi matung ina More police ki team amana More town manungda Myanmar gi bike sizinaba thingle haina lakthoki tungda ngasi nungthil pung ama duwaidagi additional SP Tengnopal district police OC More police amadi OC commando ge apun bati mamana Kenbo bike amadi Myanmar gi origin oiba gari macha sing phagat pahukhi Phagalaba gari sing More police station lairi loinana makhatana customs preventive force Moreda kusinaragani haina pau aduna makhatarak le si maike digi Tengnopal disi ki maike digi ikok nona pawge nama khanganjari ngasi makte ki auraga uji makte ki auraga Moreda thoyen paina singba singa se run tobi danaba maru oina 125 Kenbo na singba singa se Moreda thobi danaba season nabi danaba More police station amadi Tengnopal DC ki maike digi kok nojabo loina miyam gi mafam da pawjena ti kanganjari Maragasida Thasiki Tang Taratarukta Imphal West Police na Senapati degi gari huran bani haba miyo ani fagat pangam kraba matung gari huran ba geng kutfu magi mari makhong sukhang bangam khrei SP Imphal West ki lamjing makhada Lamphel Police ki SDPO Rahul Gupta amadi OC Lamsang Inspector Sanjoy Maiteina Lusingba Senapati Police ki personnel singyawba kangbu amana ngarang ahing sathakiba operation amada miyo ama huralak bani haba bolero amaga konana fagat pangam khrei police na faraba miyo adudi let gulen khongsai sahi kunmari ni hairi police tagi phangba pawgi matung ina mahak kumja lising ani kunithoi gi case amada wanted lauthokraba miyo ni loinana let gulen asi Manipuri gari huran bagi tabakta mastermind oiba miyo ni hairi mamangda phakhiba miyo ani aduna haidorakpagi matung ina ngarang ahing nongyai pung 12 taramdaida kangpokpigi ward number 15 fomtil vangta thiba humbagi thabak jathaki hairiba aduda Bara Santokpa ka amadagi police na lalgulan khongsai fagat kibani mahak na huralak pani haba bolero gari amaso fagat pangam kibani ngasi phawada gari huran ba geng khutfu asigi mioi manga police na fagat kibaga loina na geng asitagi bolero gari ani amaso fagat pangam khre haina police tagi phangba paw asina makhatari Lilong police ki kangbu amana inner line permit ILP gamari lainana chang naina jathaba verification drive ta ngarang Lilong alia lamkhai masjid lambidagi matam helaba ILP paiba non local matai manau ama fagat khrei fagat laba matai manau adudi Bihar ge Saran district ki Baniapur police station konba Khalispur village dagi gorakhrei sahini futaret apokpa amawasi re amasung mahak iloina bi Sugya Devi sahini fumangani hairi Makoy ani Lilong Aliyay Lamkhai Masjid Lambida Laiba Said Hibzur Rahman Sahi Yankay Mari Apopalay Kidraba Jalaluddin gi yumda Bharada Laibani Thawdogasiga Mari Lenana Yumbo Adu Police na Lokal Aba Matung ILP ki Satna Kanglon gi Matung ina Miyoy Amamam gi Oina Lupa Lising Manga Fine Oina Thian Bagaloinana Non Local Ani Adugi Matakta ILP gi Satna Kanglon gi Matung ina Thabak Lokal Agani Hairi Nakalamaram da contractor farm agency company amadi bara saliba yumbu singna non local sing barada thamba amadi thabak siznaba matamda ILP gi lengak na piri ba chatna kanglol sing ngakna chatna naba police ki maikai degi appeal tawrak le
Laingakna Imphal amadi masigi akoibada leiriba miyamda ising marang kaina fanganaba pandamda ngarang numidang pung 8:30 taba duwaidagi hauduna Imphal Eastki Jingkhai Sing Water Reservoir dagi ising puraktuna Imphal Turelda thadaba haukhre Jingkhai Sing Water Reservoir dagi pipe ta purakpa ising adu khurai lamlong thonggi manakta thadaba hauki miyamda ising phanganaba paikhatpa thaurangi makhada Jingkhai Sing dagi purakpa ising liter lising amagi main line pressure valve thadoklaga Imphal Turelda tahanbani ngarang dagi thadaba haukiba ising asina ngasi ayuk ya school kendra gi moirangkhom yoraktuna hayeng phawbada kiamgai phawbada leiba mafam singda turelda ising phangan mangam lagani hairi ba mafam singi marakta leiba water supply scheme singna ising singkhatuna miyamda ising phangan ba ngam lagani haina official oiba pawsina hairi Jingkhai Singgi ising asi Tawal Dam dagi lakpa isingni panbaya bade Loktak Pat dagi Imphal ge malom phawba ising singduna hayeng Mars kundagi miyamda ising phangan ba hauragani haina mamangda lengakna laukthokpasu leikhre Thawbal district ki Lilong Hauro hangam thabida police na operation chathaduna drug lalon bani haiba mioi ahom WY tablet lising yang khaika kona fagat pangam khre CDO Imphal East CDO Thawbal amade Lilong police ki apunba team amana Imphal East ki SP Sibakantage midyang makhada Imphal East ki CDO ki OC KS Henry Singna lusingduna ngarang numidang pung 10 minute yang khai tabada zathakiba operation aduda fagat laba Music adudi Muhammad Imtiazur Rahman alias Nanau Sahi Kunmari Apokpa Muhammad Nur Rahman Lilong Hauro Hangam Thabi Muhammad Amir Khan Sahi Kunmari Apokpa Lekhidraba Muhammad Lahimuddin Lilong Yangbi Lekai Boroi Makhong Amadi Abdul Wahid Sahi Kuntra Taruk Apokpa Muhammad Nasir Ahmad Kaikhu Makhalekai Borom Patagini Hairi Mioi Ahum Asidigi Maruti Eco Van Ama Amasung Maruti Swift Desire Ama Yauna Tongan Mapotlam Singh Pagat Pangam Ki Makhataba Ain Yo Abathabak Lakhan Anaba Lilong Police da sina khre haina police ki power sina hairi magnitude 6.8 yongna ngasi Peru amadi Ecuador da yuhar habada yamdrabada mioi taramari lekhidre amadi yum kai kaya amang ata thokre United States Geological Survey USGS ki matung ina yuhar haba adu leinung da kilometer 63 luna local gi matamda Zawrakna pung 12 minute 12 taba aduaida thokibani hairi authorities ki matung ina epicenter oiriba Ecuador ge balao masung Peru galona ba ngamkhai tingzin kiba galoina yuhar hakiba adugi manil Guayaquil Quito Manavi amadi Manta city dasu phauki hairi yuhar hakraba matung da Ecuador ge president Guillermo Lasso na miyam gi pukning fathana leinana ba mahaki Twitter account ta appeal tawrakle English ngani taramapalda Guwahati ge Kamakhya Mandir da pangthukiba Ambobachi Melada mi bali katkhiba thodokta senaba mioi ahum ngasi Guwahati gi crime branch na fagat khrei pawgi matung ina thokriba thodok aduda yamdrabada mioi mari senai hairi bali katkhiba aduda Nilachal Hill gi Durga Mandir manakta makok yaudaba miyai challaba nupi amagi haksang phangkhibani thodok asida senaba mioi ahum khaktamak fagat pangam khibani English ngani taramapalda thokriba thodok adugi daitya kanana lokhi habasi khangba ngamdana lakhibani pharaba mioi ahum adu mafam haidoktaba amada police na wahang pohong sathari hairi laikhidraba nupi adugi haujik phawa masak maming khangba ngamdri hairi loinana mahaki haksang aduda sidringai gi mamangda khatnaba amadi muknabagi mami amata tawa thengnadi hairi Manipur da haukiba pung kunmari da mioi amata COVID positive oiba thengna khide active case amata lai khidre COVID command control room dagi thadurokpa report ki matung ina haukiba pung kunmari da sample ahum test obada negative oiki hairi state asigi COVID case masing lak ama lisung kuntrama panchamapan kunmari dagi hengattana lairi phagalakpagi changna sada marfudrani pal 10 mari tarukta lengdana lairi amadi lamdam asida laisat asina maram oiraga hojik phawada laikhidaba apunmami gi masingna lising ani chamani fuma panni
Haukiba pung kun marida India da nong na mioi lising ama sup na humbadra ma thoi COVID positive oiba thengna ki baga loina na COVID-19 positive oiba gi chang leptana wang khalak le haukiba numit chama tara humdoi gi matungda ahanbo oina mioi lising ama gi mathakta COVID-19 positive oiba thengnari laina asina maram oiraga mioi ahum laikhide phagalak pagi chang na chada marfudra nipal 10 nipan sinoda hantharak khre apunma confirm case koti mari lak ni futaru lising marfudra manga chamri kun yau khre active case masingna lising manga Chamapan taramanga da henga lakre lena asina maram oiraga laikhidaba apunma mi gi masingna lak manga lising kuntra chanipan supna ani sukre lena asidagi na ba fagalaktuna desert tokhiba apunma mi gi masingna koti mari lak ni fuma thoi lising yankhani pal satre supna ahum yokre Laina asidagi ngakthokna na ba vaccine kapthokraba apunma mi gi masingna koti chanikun lakhum fumanga lising mari henkre malem yo ina covid laitna khwaidagi hena sokhalaba laibak singi manungda USA na ahanba India na ani subada amade France na ahum suba oiri awang pok state ki oinadi Assam na ahanba Mizoram na ani suba amade Manipur na ahum subada laidi Haukiba ing lising ani kunithoge September kunda Manipur lenga ki cabinet mi famamana Manipur gi mafam khara dagi yu sungba yonbagi lairamba athingba lauthokhiba warep adu handokadabani haiduna coalition against drugs and alcohol kada amadi lamdam asigi tongan tongan ba imalup singna zatharakpa democratic oiba khongjang singi sarugomo ainanga si malom terakha Imphal West district ta wakat mi fam pangthokre Wakat mi famadu All Manipur Women Social Reformation and Development Samaj Nupi Samaj Terakha Chawkhat Thorang Nupi Luf Salai Ningba BLF Malom Tulihal Ivudo Pakhang ba BLF Malom Tuliyai ma masung Kadaga Punna Kusamnaduna Pangthokibani Tharom aduda Saruk Yakibi Kundrakpam Indu Advisor Nupi Samajna Phongdokkibada ngasi phamliba apunba wakat mi famasi Manipur lengakna yu legalization tawgani haibagi mayokta yaningdaba phongdokpo ina phambani Manipur lengakna yu legalization tawbagi ware base handokpiyo haidana khongjang jangsinbani masida kada amadi nupi samajna sidriba phawba yu legalization gi mayokta khongjang jangsin maramdi hauji war on drugs sangsilibasi yu asisu drug makalamani masina miyoi bagi punsi kaya mangalibani amadi yamna matik saraba miyoi kaya ama khangu thakta manghanba kaya yaukre asigumba samajda manghanabagi machak oiriba amadi tungi yumiral oiriba isa isusinda yuna yamna manghalakpada afuba samaj ama oibanga moloi maramaduna Nisa singdagi pulap punna Manipur khunai asi kannanaba amadi Manipur asi nisa mata leitaba lamdam ama oidriba phawba hek sidriba phawba khongjang handokloi haiki Ngasi mak koina Terakha women singa loina na mera pa gi singa loina na sitting protest kami basi lainga na yo legalai to bagi September kunda lo gi ware adugi mayokta adugi yaning da bakong kuna kambani loina na ngasi gi sidai koi yo legalai to basi koi gi lainga ki ware basi hanjupi yu haiba kunjang sida koi changchali bani aduga hauji maksida yo legalai to ni haibagi kai ba sarakar ki koi uri ibase ngasi kada amadi Nupi Samadna, Hek Sidi Bawa, Helipi Bawa, Adum Kungin Jalaga, Luligalai Tobasi, Kawandana Bohonagani, Haibudi Wapam Pili, Tami, Madam D, Masia Quina Tami Bawa, Pamasi, Pili Basi, Karino, Habdardi, how do you war on drug and as a study here? Mas you drug Makalamaneva, Machina Mika Yadi Pusi Mangalibani, Kayama, Yamati Mika Yama, the Congress of that. Mangi ba mayama ma yawra leba aduna asigumba samaja mangningai masak oiraba duga tungi yumil singda akogi samaji bu sikna khalkado ba sangba sabala kado ba dumba afaba samaja ma oina lebagi yumil oira kadori ba adugumba isai su singda su hariba yuwasina yamna manghal agadi akoi samaja ye afaba samaja ma oiba ngamoi Mefagi mikap thoklasi aikoi haiba kholau puduna chatpa khongsat ngasi bon tarapur bauli okre ngasi ayo Mongolpur Bisanta gi yumdagi khongsat hauduna Mongolpur da mifama ma pangthoki ji Horidas Sharma M Kunjamahon Thangjam Rojen Seram Herajit Tampak Mayum Rehan Udin chingba mioi singna dais da famki Mifamadu da saruk yakiba singna Manipuri lolgi damak maifana jangsin lagliba khongjang thawai hakjang yauna sabgat kani haiki mifamadu da TS Devan S Biswajit and Manindra Binarani na chingmana wangangki tungda gorgori fauraga dami khunda khongsanki khongsat asinga si phawada puna kilometer sa matara mangamo
ꯆꯠꯈ꯭ꯔꯦ ꯄꯨꯟꯅ ꯉꯁꯤ ꯐꯥꯎꯕ ꯈꯨꯜ 63ꯃꯨꯛ ꯏꯃꯥꯂꯣꯟꯒꯤ ꯄꯥꯎꯖꯦꯜ ꯁꯟꯗꯣꯛꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ Khanjam lekai koi jorakul yogudore matamju koi ngasi di nungsa yam thokimna chappa khopadi nungai khai yang chasale koi hoji jorakun dagi koi sejai charaba matung koi mi khara unaramaga koi hoji boro khal rom da chalaga gwali rom da bontra bu yongna ba gwali da yongna ba chalane koi ga khongja si lepana jina chatpani na koi panthung bi dum yoksalai tamna jorakko mai te khun mete bisu mete pagan khun ngasi ga thaga humbumanga muksu jalaya kilometer chamuk henjale khongcha jasi makeup thola chi haiba phagi himalon kanbi khongcha ni Manipur dagi environmental activist Anis Ahmed ke Impansuba environmental awareness solo marathon ngarang New Delhi da nimit marini cheleba matungda tek takaidana loisinkhre Anis Ahmana Asola Vatia Wildlife Sanctuary South Delhi dagi Department of Forest Government of Delhi ge Chief Conservator of Forest and Wildlife Delhi ge Mijeng Makhada Deputy Conservator of Forest Government of Delhi ki office campus tagi Green Delhi, Green NCR, Safe Sparrow, Safe Forest, Safe Wildlife amade avoid single use plastic haiba mapau puraduna lamthakraba matung Delhi NCT ki maru oiba mafam mi yamna kungna tinba mafam singi manungda India Gate, Red Fort, Qutub Minar, Lotus Temple amade Foreign Embassy ki jaga sing amade Rashtrapati Bhavan gi mafam sing phauduna chaurakna kilometer chama kun mangarom sangna cheluraba matung Rashtrapati Bhavan gi jaga da ngarang thangja nimita loisilaba matung mahake environment campaign makha sathana ba European Embassy gi Michael Vaki head of section Sustainability in the UE delegation namadi Edwin Anina marathon horakpanimita India Gate yoksilakpada Anis Ahmad po taramna oktuna pukning thogat pirambagaloinana ngasi New Delhi da Cycling for Life haiba cycle rally amadasu saruk yananaba invite pirambadagi Anis Ahmad su cycling rally aduda saruk yakhi haire Thasigi amada Union Finance Minister Nirmala Sitharaman Puthokiba Union Budget 2023-24 asi micham miyambo tungkoiba yaifaba punsi ama phangana bani haiduna Prime Minister yauna BJP gi lusingba kayana toina phongdokpagi mathakta budget asina miyamda pigadaba khudong chabasingi matangda webinar kaya sel sangna pangthokli adum oinamak agriculture ki makhada leiba laumi amasong silang laumi yauna lau singugi pothok makhal kaya puthoktuna maromdom thabak pijariba miyoi kaya gi Senthok lambi manghalagani habisi handaki budget asina mayek sengna takle haina Manipur longmi lupna thokpa cherol amana hairi lup asigi secretary as ibobina thokpa cherol amagi matung ina mamang sahi ki budget ta agriculture da thadakiba senfam lupa lakh crore 1.51 oiramba adu handaki budget asida lupa lakh crore 1.45 ta hantha hanbagi mathakta fertilizer da piramba subsidy ki senfam su lupa lakh crore ani dasmik ani mangadagi Hanthaduna lupa lakh crore ama dasmik taret mangat khaktamak ohenbagaloinana food subsidy ki sanpham su hana lupa lakh ani dasmik nipan oirambadagi handakna lupa lakh crore ama dasmik mapan taret tamak oiri Laibag asida potsegi mamal leptane hengalakpa asina maram oiraga laumi singna mayok nariba khudong sadaba sing kharada oiraba sukok hanaba lau singugi pothok singda minimum support price ain oina chatna hananaba Prime Minister na thajaba pikhiba wafam phawa phongdok taba sigi mayokta All India Kisan Sabha amasung Samyukta Kisan Morcha anina kusamna duna hayeng pangthokadoriba laumi kallu laibak kallo haiba kholawgi makhada laibak sinbatungna laumi singna parliament tamna jangsin gadoriba ihau asida Manipur longmi lupna su mapung fana saugatle hairi Tera Lukram Lera Kanglamai branch ki publicity secretary oirambi Thiam Amravati Devina masagi anaba amana ikhangkhangaudana lekhidabada Sagolban Tera Lukram Lera part 3 da leiba lekhidrabi Amravati ki yumda Kanglamai ki president Ima Lairik Leimana luchingduna awaba phongdokpagi thoram ama ngasi ayuk pangthokre awaba phongdokpagi thoram aduda Kanglamai ki president Ima Lairik Leimana haikibada Amravati na lekhidaba si Kanglamai khaktagi natana Manipur gi oina chawba mention bangamlaroidaba mangjaba ama oiragani laikhidrabigi thawaina isorgi khuyada ingna sikna leiruba oirasanu haiki panbayabadi laikhidrabi Thiam Amravati Devi apun manupi lamjing maira paibi lupki publicity secretary Sri Radhamadop nupi Holi Palagi executive member amadi atai lup kaya gisu thaupurambi misakni
लेखिद्रबिगी मफमदा इकाई खुमनबा उतुना मिनिट अनि तुमिना लेप्तुना अवाबा फोंदोखी Like Minded Group LMG Manipur gi marfu mangarak suba tengbang oina sahi ani gi mamangda lobukta law khoiba chatpada tractor na nanduna punsi pikam nakiba khangabukta gi moirang thim design gi housing base academy khangabukta class 6 amadi class 5 tamliba angang ani asigi admission fee amadi monthly fee thina nabagi damak Like Minded Group Manipur na lupali sing taramanga chatrat humfu putoktuna fee sing thidokre Mamangi sahi lising ani kuni thoida su angang ani asigi damak LMG Manipurna lupa lising tara mangat chamakun putoktuna admission amade thagi phi thidoki manung madam sadana taibangpal thadokraba design gi loinabi kunjabati debina LMG Manipur bo mapoksima gi kawbang amlaroi hairaduna singbang amlaroi daba laman tonsile haina phongdorakhi hairi ngasi Manipur kaithil phambi apunba lob MK PALG mifam pangtokna lub sigin nauna thaupuga basing country Zem holder pangtokpa mifam aduda oinam bilasuni amadi yumnam IBI mabo mathang sitna lub asigi president amade general secretary oina yetna bayawdana khanki nauna general secretary gi thaupunna ba khalabi yumnam IBI mena poirei leimarol mera paibi apunma Manipur gi mityang makhada linkhiba MKPAL gi thaumi singna lub asigi liklam ngak na satna ba hotnamina si haina appeal tawki mifam aduda kaithil phambi singi yai pathaurang Mag lub asina lawgadaba thaudang singi matang dasu khanane neki ngasigi thauram aduda saruk yakiba poirei lemarol mera paibi apunma Manipur gi president Longjam Memchobina malem da nupi khaktana phamba khwaidigi chawba kaithel oiriba khwairamban kaithel asigi saktam ngakna thambangam nanaba mipum khuding makna honamina si haina appeal tawki khunai asigi senmet lon faganana ba honaba galoinana matam gi oiba issue sing thengnabada nupi oibi singna lawriba thaudang singthaningai ni haiki Mahausadagi leptana lamtagi kunipani panbada salai chasingna kaidana pangthoktuna lakpa Thobal district manung sanba nungjaw pokpi nongpok ingau rokta leba chingu nongpok apanbagi thangpheng nong amasong kuchu timenta phengpham laifam lengi sahi kumgi fizol katpa amadi haikat laikat tambagi irak thongni thoram ngasi pangthokre nongpok ningthau nongjaw pokpi Thangpheng nong thogalob nongpok ingau rokna mapung oiba thaudang yaduna ayu angan bedage lai thong hangduna pangthokiba thawni thoram aduda Manipur gi mafam kayadagi lakpa miyam su thogol tawba yawki irat thawni thoram amade kuphamlen adugi matangda nongpok ningthau nongjaw pokpi thangpheng nong thogalub ki advisor Dr. Kaisam Bagyas Chandrana phongdorakibada thenglaba matam Kristana pokchngai kumsing Samri aduwaida khabagi mau oikrabi wangam nongpok apanbi panthoibina masabi nongpok apanba nongpok ningthauga khaba maran yaidagi chelakpada khabagi chagai cha singna tanarakpadagi nungjaw oina langonduna nongpok apanbagi kuchu thang amadi timenta mathau haptuna khaba singbo ngai kiba lotuna lekhiba mafam ingauroki kufam leidiba asibo nungjaw rokpi haina khangnari Madam adudagi ngasi phawada ingauroki khonja singna leptana irat thawni pangthoktuna lakli kumsi su ipa ipu singna chatnaramba leklam kanglon kaya adu kaidana ngakna chatnanabagi pandamda ngasi lamtagi kunipani panba asida kumgi fizol hongba amade haikat laikat tambagi thoram asi pangthok sabani matung tarakpa kumsingda su leptana pangthokpa ngamnanaba ekhoi punna irat thawni minerasi haina Bagya Chandrana kanglai cha singda paujel pirakli Nungthilgi thoramda natki oiba thangtagi thoram kayasu miyamda utkibaga loinana singugi haimal leimal singsu miyam punna phangminnakhi lamdam ingoro ko khungang sida ibudau nongpo apan bagi khubam neramdana kasi phawba khungang sida leiba khuja puna mana tekta kaidana irat thongni kumon khudingi pangthokgi thorong ngasi ju pangthoi thoromchi karigi karam matamda kamdona pangthokhi hairigadi adungai kriski mamang sahi samri gi adwaida ibudau apan ba iben dau apan bi anina khabaga yengthinarapka matamda lotna bhonabada lotkiba leikiba mafam adugi manungda masu amani aduna yelhungai digi lerakpa adumba lengdraba pa amoina dum le ibudau na langon jaraga mana khabaga Nabada yang tina bada kudung cana bagi magi timen ta kusu thang pheng bagi mathau tara pada mana langon jarga thodu nung asau busi puthoga mana langon ki aduga magi kusu thang timen ta pheng adu mafam se khoina kawdara ba asi Hausa pawga marak thana ten ba break amatang lokjari
India ki thoidok hendokna maming leiraba cookware amadi kitchen appliances chamagi mathakta puthokliba Wonder Chef ki products handak nauna hangliba Wonder Chef ki outlet agi fangbigani. March ki tang tara mangadigi kontra fawbudi lakliba miyoi sigidamak special launch offer pisagani. Hangpam Nagaram Block A Stadium Road near Punya Hyundai da fangbigani. Akupa marol gidamak mobile number 7005313976 da contact tawirpa yagani. Break itungda taram noksari makataba pauda Aikhoiki inatpu henna chokhatnanaba pandamda ahanba guru pungyaiba khumuksam kamini babu singh memorial award asi kasar district ki bam manung khundagi pungyaiba oza kongkham nilamani singda lanthoklagani haina guru pungyaiba khumuksam kamini babu singh memorial trust lamagram kasar assam ki chairman oiba khumuksam kantabihari singhi ziribam babu parada laiba masagi sangai da pangthokiba paumi singa unaba amada chairman afongdokre mahangna makhataraduna Ahanba Guru Pungyaiba Khumuksam Kamini Babu Singh Memorial Award asi lakliba March ki tang kun mangada kasar lamagramda achamba thoram ama pangthoktuna award asi lanthokani Pungyaiba oza kongkham nilamani singh asi laikhidraba Guru Khumuksam Kamini Singhi achanba sevakni oza kongkham nilamani singh hojik su leibak miyamna sakhangba Pungyaiba ozani puksel sengba Guru Bhakti da pukning lupchaba asida trust asina award asi pibada matik sare haiduna pibani haiki Award asi sahi ani leraga piba award ni award asida seloina lupa lising tara solama amadi saitisana ma yauri अखोई इनापू चौखटनब पांडमदा लागलिबा मार्च की तांग कुन मंगादा कसार लमर ग्रामदा अहानबा गुरु पुंगजेबा खुमुकचम कामिनी बाबू सिंह मेमोरियल ट्रस्ट मेमोरियल अवार्ड 2023 गी ओइना श्री कोंखाम नीलमणि सिंह बाम मनुंग खुन दा लेबा वजा सिदा पिरगनी वजा सि लेखिद्रबा गुरु खुमुकचम कामिनी बाबू सिंह गी अहानबा सेबोकनी Guru asigi sebok singlatagi hujik su pungi thogol tauriba sebok ni Sri Oja Nilmani Singhi Ukchel Sengba Guru Bhakti da Pukning Chang Lupchaba asida trust asina award asi Oja Nilmani da pi bata matik chare haiduna ngasi lokthokchabani Moibung loisang Manipur na sinduna ngarang Imphal gi Uripok Basaspati lekai da leiba Guru Naurobam Binoy gi sangai da loisang asigi nauna thaupugadaba sing khanbagi mifam ama pangthoki be mifam adugi madung ina Naurobam Binoy Singh na president Napram Somen amadi wahengbam Sanatomba anina vice president Thongam Karnajun Elias Zawan secretary oibagaloina na joint secretary treasurer publicity secretary joint publicity secretary amadi executive member mari amasu nauna thaupunana ba khankhre haidi hauzik sanabagi paw mok bizari Asigi sanabagi pauda Manipur Cricket Association sinduna haukibe February mapandagi team tarani thoina saruk yaraga luang pokpa cricket ground satharakliba taret suba MNCAW Pradada amadi W Ramananda Elite Tournament ki ngasi luang sangbam cricket ground amadi Model Higher Secondary amadi Oriental College ground da sanagadaba match sing nong namaram oiraga sanakidre haina association na thadorakpa cherol amana khangalakli amaromda MNCA na sinduna kongba dobi lampakta satharakliba ani suba Super Plate Cricket Tournament ke ngasi sanagadaba match adusu nong namaram oiraga sanakidre haina zerol asne khangalakle Manipur Horse Riding and Polo Association sinduna ngasi team mangana saruk yaraga mapal kangjebungda knockout basis ta thasigi tara taruktagi hauduna chatharakliba ani suba state women's polo tournament ke winner Imphal Riding Club Lampel na oikhrei tournament asiki ngasi sanakiba final match ta Imphal Riding Club na Singkhai Hunba Polo Club Kongpalbu Panjal mapan ahumda maithibe peki match mai pakraba Imphal Riding Club ki Panjal mapal adu M Priyana Panjal taruk
चनखी एम बिजेंटिना पांजल अनि अमदि KS देवेंटिना पांजल अमा चनखी टूर्नामेंट असि लोइसिनबगी थौरमदा मणिपुर लेजिस्लेटिव असेंबली की मेंबर रामुइबा रिटायर्ड IS मणिपुर हॉर्स राइडिंग एंड पोलो एसोसिएशन की प्रेसिडेंट IS दिलीप रिटायर्ड IS वेटरनरी एंड एनिमल हस्बेंडरी सर्विसेज की डायरेक्टर डॉक्टर NG इबोटोम्बी मणिपुर पोनी सोसाइटी की प्रेसिडेंट प्रोफेसर CS प्रियोरंजन मणिपुर पोनी सोसाइटी की वाइस प्रेसिडेंट RK दिलीप अमदि रिटायर्ड एसोसिएट प्रोफेसर एन राधा पियारीना अथोइबे मिथुंगलेन सिंह ओइना सरुक याखी All Manipur Powerlifting Association की General Body Meeting asi Khomalampak talaiba Manipur Olympic Association की Conference Hall da pangtokuna nauna thaupunana ba mihut sing khan khrei Association asige nauna thaupuna ba khallaba mihut sing di President da NG Thoiba Secretary da Elangbam Inau Treasurer da Konsam Rosida Vice President da RK Sorjit amadi KS Viren Joint Secretary da N Ramananda amadi T Lena Advisor da N Kumar Maitei, Executive Member da A Ranjan S Imo Kiran Kumar Kangjam Amadi O Sanatomini, Association gi Legal Advisor na N Sibdas ni haina Sirolamana Kangalakle. All Manipur Football Association amadi Reliance Foundation anina kusamna duna tim Nepal na saruk yaraga tha sigi tarahumdoi digi hauduna Loitang Football Arena da zatharakli ba Reliance Foundation Development League National Zonal Qualifiers ki ngasi Sai NERC Takyal Turf Ground da sanaki ba match amada wafa wangoina F4C cycle bo goal ahum amada maithibe pikhrei match mai pakraba wafa gi goal ahum ado thaunauzam rohitna match ki minute ahum humudra taruk amadi marfu mari chatpada Sina Chanki, Lake Asigi Atopa Master, Poloi FC, Kangla, Amadi, SDC, Samuro, Gol, Amamam Sanaduna, draw a cray, Mets Asida, Poloi FC, Amatangaraba Gol, Matske, Minute Yankai Mangasapada, Singamayum, Sazan Kana, Zanki, SDC, Amatangaraba Gol, na Matske Minute Nipan Sapada, Contausam, Roman Maitena, Zanki, Zatarakli Ba, Lake Asigi Hayang Ayuk Pungtarada, Nesu Kurai Amadi, Sai RC, Takyal na Sanaragani, Nungtil Pung Anidana, CFA Chingmairong Amadi PLL, Jurasanpurna, Sanaragani. Housing Asigi Oiba, Ayang Asagi Pao Amuk Bizari. Manipur ngasi khwaidagi sakhiba chang degree Celsius taramapan 10.3 aduga khwaidagi ingbana degree Celsius 12.3 oiki nungsata yawba ising manilgi chang ayukta sada humbudra humdoi amadi nungthildana sada marfudra oiki nongjugi chang millimeter ahum oiki hoziloi silakpada moroiba pau amuk Nong singi pivam patabadagi air traffic control tower Imphal airport na flight kudingma cancel tawkhrei passenger kaya Guwahati airport da panduna laikhrei Lamlaki sa ujek amadi mahausagi pivam ngaksenaba Ministry na State Forest Department ta mathau taba thabak sing lokhatnanaba khaganlaklai hairi Ain Yadaba, Myanmar gi Kenbo bike fagat bahukhrei Manipur da gari huran magi thabakta mastermind oiba wanted lautokraba mioi ama fare ILP yaudana lilongda leramba Bihar dagi matai manau fagat khrei ILP gi chatna kanglong gi matung ina yumbuda mioi amamam gi lupa lising manga fine oina thian khrei Lengakna Imphal amati masigi akoibeda leiriba miyamda ising marang kaina phanganaba singkhai sing water reservoir dagi purakpa ising Imphal turelda thadaba hokhrei amadi Thobal district ke Lilong Hauro hangam thabida police na operation chathaduna drug lalon bani haba mioi ahom WY tablet lising yang kai ga konana fagat khrei
ngasi gi oinadi IS News na pijaba Manipuri pau matang asida losinjari mityeng tabiri pa pumna makpo mukai na khurumjari